ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯄꯟꯁꯀꯤ ꯃꯥꯒꯤ EVꯒꯤ ꯀꯩꯅꯣꯗꯣ ꯁꯣꯗꯣ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤꯀꯣ ꯅꯦꯛꯁꯟꯒꯤꯁꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯋꯦꯀꯣ ꯇꯧꯕꯗꯤ ꯌꯦꯡꯉꯁꯤ ꯍꯧꯔꯁꯤꯀꯣ ꯑꯍꯥꯟꯕꯗ ꯑꯦꯛꯁ ꯁꯣꯔꯨꯝ ꯑꯣꯏꯅ ꯍꯥꯏꯖꯔꯛꯏꯀꯣ ꯑꯦꯛꯁ ꯁꯣꯔꯨꯝꯁꯦ ꯃꯁꯤ 11ꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏ 15.5 ꯁꯨꯃꯥꯏꯅ ꯂꯩꯀꯣ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯦꯛꯖꯦꯛ ꯑꯩꯈꯣꯏ ꯑꯣꯟ ꯔꯣꯗ ꯈꯪꯅꯤꯡ ꯑꯣꯟ ꯔꯣꯗ ꯄ꯭ꯔꯥꯏꯁ ꯈꯪꯅꯤꯡꯉꯒꯁꯨ ꯑꯩꯈꯣꯏꯒꯤ ꯀꯣꯟꯇꯦꯛ ꯗꯤꯇꯦꯜꯁ ꯑꯃ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯒꯦ ꯑꯗꯨ ꯑꯗꯨꯝ ꯇꯥꯟꯅꯕꯤꯌꯨꯀꯣ ꯑꯗꯨꯒ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯕꯦꯇ꯭ꯔꯤ ꯑꯣꯞꯁꯟꯁꯦ ꯑꯅꯤꯅꯤꯀꯣ 25 ꯀꯤꯂꯣꯋꯥꯠ ꯑꯋꯥꯔꯅꯦ ꯑꯗꯒꯤ 35 ꯀꯤꯂꯣꯋꯥꯠ ꯑꯋꯥꯔꯅꯦꯀꯣ ꯑꯃꯅ खितंग रेंज अमना खितंग वांगनी को हाबदि अमना 315 पीएबको मै एयर हैना अदुगा अमना 420 सुमाइना पीएबको किलोमीटर जे अदो अदोंगे अपामदि मतुंग अदुम लौबिबे यागनी को हाबदि अदोम कईगुंबा खैगी मथा सानिंगदबा हाब तारे गाड़ी लौबगानो खैगी चाही तरियर म निपान म कायदा मथा सादना गाड़ी थौगे हारगदि सिगी गाड़ी से अदुम कंसीडर तौबा यागनी को मरमदि मोइदा मेंटेनेंस म कायम यावद्रेगो हाबदि ओनली मोइदा मेंटेनेंस चक्का गुंबा ब्रेक शू गुंबा अदगी सुम खत सुमदेन यावद्रे हाब तारे सेंग हारगदि अदुना हारिबा गाड़ी सी अदुम पाबिरगदि आई कांटेक्ट नंबर हापचनजरमगे अदुम तानाबियो अदो सिना फ्रंट लुक्स निको फ्रंट लुक्स से DRL फजना छांगना यावरे सिगी केनोस एयर कर्टेन है तो मागी डिजाइन दि खितंग नॉर्मल केनो दुगदि खितंग खेनेबो अदो सिगी मागी चार्जिंग तो ओमजे तैदि साइड त पाने दर मागी ममांगदा पालेबो सिस लेरे मागी अखोगी ममांगी हेडलैम्प हाइबा तारे हेडलैम्प से सुमाइना लेगनी असि प्रोजेक्टर दा कोई LED दे लागनी को अदो सिजु कोई मखा दे लोअर कोई फोकलैम्प गी केनो सिना मुक सिजु कोई LED दा अदम पीरेबो को एयर कर्टेन मसा यावसरी हाइबा तारे अदो सुमाइना लेगनी को फ्रंट लुक्स अदुगा सिगी इंडिकेटर से सिजे कोई टर्न इंडिकेटर ने सिदि सिबाव से मोगी थोक तौगनेबो अदगी साइड इंडिकेटर ने जुको सी अखोगी टायर की साइज से 16 इंच लाइको अदुगा से मागी डिजाइन जे अखोगी कटिंग अखोगी इलेक्ट्रिक की केनो अदुम हापेट खरा अदुम मालेको अदिचा अदु से मागी बैजिंग EV ने स्वाइन लेरेको अदु सी डुअल टोन कलर लाइको सिजे से कोई पियानो ब्लैक फिनिश ता अदु सिदा इंडिकेटर से यावजरे अदुगा कोई साइड अखोगी साइड लोम दे येंग पकान दि मा से अखोगी नॉर्मल अखोगी पंच अदुगा अदुम हापेट चौक अदुम मानेको अदगी अखोई मनिंग दि येंगा गजो अखोगी लुक से अदुम नॉर्मल अखोगी पंच का अदुम माने से कछु थोदोकना खेनाबो से उदेको असिदा बैक कैमरा यावजरेको स्माइल लेगनी अदुगा मागी स्किड प्लेट से तोंगान खरा मा यावजरे also पूरा LED लाखबेनिको somsu si because sa yaw somsu EV ne sane beijing yaw lere adu magi sigi khoi design de sidi khoi action di khoi EV dugal sudum hapet look sedum manai ba adu sida so magi logo se khoi illuminated oi ba ta sida khoi manung do na yaw re ba siga front se LED da pura connected oi ba feature ma ga लाया दुगा मागी अदम नेक्सन की EV दुगा अदम मोइसे मसक साइपेट लुक से अदम सिमिलर ओइबो फ्रंट दो खैदा येंगा सु मागी चार्जिंग पॉइंट से पीरेबो माइ अदो लोइन म खै लुक से डिजाइन स्पाइन लोइ लाखनी को अबे मागी लोइ डिजाइन स्पाइन ले मागी सिले ai manung gam tang yengan jaga manung gi manung je kwai tau ge have jenga jaga do si profile safin antena lo spine píreबो से 50 lakh cars celebration है मोई 50 lakhs मुकी सांग दे याव खरेबो मोई सेल्स केनो दे रिक्वेस्ट सेंटर याव जरेको स्माइल लागे मानुंग की डिजाइन अदो मानुंग दी इंटीरियर से दम होगी नॉर्मल पंच का दम हैपेट मानुंग गदी दम मानेबो सिगी केनो जे फैब्रिक तदम पीरेबो सीट की केनो से कुशन जे सी सिना हाइट एडजस्टमेंट लानी अदो सिगी डैशबोर्ड की डिजाइन को अबसी सुदम होगी नॉर्मल EV पंच तो अदु दम मानारेबो को अदो येंग से काखलगा हैपेट कमाइ तो हैबो को सिलेरे सिनेमा मागी स्टीयरिंग जस्ट माइना उगनी को स्टीयरिंग सिसु दम सब मानेबो साइगी खोगी नेक्सन की केनो दो अदु गदम केनो ओएबो मानेबो को अदु सिगी डिजाइन से सिगी माई कलर से सिस माइना दम उगनी को अदु सिसि जो खोगी इल्युमिनेटेड लाइन थातागी मागी लोगो से सिमाया यावरिबो को
ꯃꯥꯒꯤ ꯁ꯭ꯇꯤꯌꯔꯤꯡ ꯗꯨ ꯁꯨꯃꯥꯏꯅ ꯎꯒꯅꯤꯀꯣ ꯀ꯭ꯔꯨꯁ ꯀꯟꯇ꯭ꯔꯣꯜꯒꯁꯨ ꯂꯣꯏ ꯌꯥꯎꯖꯔꯤꯕꯀꯣ ꯑꯗꯒꯤ ꯃꯥꯒꯤ ꯁꯣꯝꯗ ꯕ꯭ꯂꯨꯇꯨꯠ ꯀꯅꯦꯛ ꯇꯧꯔꯒ ꯐꯣꯟ ꯔꯤꯁꯤꯞ ꯇꯧꯕꯒꯤ ꯀꯩ ꯁꯤꯗꯁꯨ ꯂꯣꯏ ꯌꯥꯎꯖꯔꯦ ꯑꯗꯩ ꯁꯤꯗꯁꯨ ꯃꯣꯏ ꯗꯤꯁꯄ꯭ꯂꯦꯁꯤ ꯑꯗꯨꯝ ꯁꯤꯁꯨ ꯐꯨꯜꯂꯤ ꯗꯤꯖꯤꯇꯦꯜꯗ ꯑꯗꯨꯝ ꯆꯥꯎꯅ ꯑꯗꯨꯝ ꯌꯥꯎꯖꯔꯤꯕꯀꯣ ꯌꯥꯎꯕꯗꯤ ꯁꯤ ꯂꯩꯔꯦ ꯃꯥꯒꯤ ꯁꯤ ꯂꯩꯔꯦ ꯃꯥꯒꯤ ꯐꯨꯜꯂꯤ ꯑꯩꯈꯣꯏꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯃꯌꯥꯝ ꯑꯃ ꯁꯤꯗ ꯄꯤꯔꯤꯀꯣ ꯔꯦꯟꯖꯀꯁꯨ ꯁꯤꯗ ꯎꯠꯂꯤ ꯑꯗꯩ ꯀꯤꯂꯣꯃꯤꯇꯔ ꯄꯔ ꯑꯋꯥꯔ ꯕ꯭ꯔꯦꯛ ꯑꯦꯛꯁꯦꯁ ꯀꯥꯏꯅ ꯁꯤꯇꯤ ꯀꯔꯤ ꯀꯔꯤ ꯑꯗꯨꯝ ꯑꯌꯥꯝꯕ ꯂꯣꯏꯅ ꯏꯟꯐꯣꯔꯃꯦꯁꯟ ꯃꯌꯥꯝꯁꯦ ꯁꯤꯗ ꯂꯣꯏ ꯐꯪꯒꯅꯤꯀꯣ ꯁ꯭ꯇꯤꯌꯔꯤꯡꯁꯨ ꯌꯦꯡꯕꯤꯔꯗꯤ ꯗꯕꯜ ꯁ꯭ꯄꯣꯛꯇ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯁ꯭ꯄꯣꯔꯇꯤ ꯗꯤꯖꯥꯏꯟꯗꯀꯣ ꯌꯥꯎꯔꯦ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯃꯑꯣꯡꯗꯅꯤ ꯌꯥꯎꯔꯤꯁꯤꯁꯨ ꯁꯤꯁꯨ ꯐꯨꯜꯂꯤ ꯌꯥꯝ ꯄꯥꯛꯅ ꯑꯩꯈꯣꯏꯒꯤ ꯔꯦꯛꯇꯦꯡꯒꯜ ꯁꯦꯞꯇ ꯁꯨꯃꯥꯏꯅ ꯌꯥꯎꯔꯦꯕꯀꯣ ꯑꯗꯩ ꯁꯤꯗ ꯑꯦꯟꯗ꯭ꯔꯣꯏꯗ ꯑꯣꯇꯣ ꯑꯦꯄꯜ ꯀꯥꯔꯄ꯭ꯂꯦ ꯑꯗꯒꯤ ꯑꯦꯃꯥꯖꯣꯟ ꯑꯦꯂꯦꯛꯁꯥ ꯑꯗꯒꯤ ꯃꯥꯏ ꯀꯩꯅꯣ ꯃꯌꯥꯝꯗꯣ ꯂꯣꯏ ꯌꯥꯎꯔꯦ ꯁꯤꯗꯁꯨ ꯑꯗꯒꯤ ꯄꯥꯔꯛ ꯑꯦꯁꯤꯁ ꯇꯧꯕꯒꯤꯁꯨ ꯌꯥꯎꯖꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗ ꯃꯈꯥꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯄ ꯀꯥꯟꯗ ꯃꯥꯒꯤ ꯁꯤꯒꯤ ꯗꯤꯖꯥꯏꯟꯁꯤꯁꯨ ꯍꯥꯟꯅ ꯈꯤꯇꯪ ꯈꯦꯠꯅꯔꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏ ꯄꯥꯛꯅ ꯁꯥꯡꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯡꯒꯜ ꯁꯦꯞꯇ ꯌꯥꯎꯔꯦ ꯑꯗꯨꯒ ꯑꯇꯩꯒꯤ ꯗꯤꯖꯥꯏꯟꯁꯤꯗꯤ ꯑꯗꯨꯝ ꯍꯥꯟꯅꯒꯤ ꯃꯤꯒꯤ ꯗꯤꯖꯥꯏꯟꯗꯣ ꯑꯗꯨꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯁꯤꯁꯦ ꯇꯆ ꯑꯣꯏꯗꯣꯏꯅꯦ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯇꯆꯇ ꯂꯥꯛꯑꯅꯤꯀꯣ ꯁꯤꯒꯤꯁꯦ ꯑꯗꯨꯗ ꯑꯦꯁꯤꯁꯦ ꯀꯟꯇ꯭ꯔꯣꯜꯁꯦ ꯇꯆꯇ ꯂꯣꯏꯅꯃꯛ ꯇꯧꯔꯛꯀꯗꯣꯏꯅꯤ ꯑꯗꯒꯤ ꯕꯨꯠꯀꯤ ꯁꯤꯗꯒꯤ ꯑꯗꯨꯝ ꯑꯦꯛꯁꯦꯁ ꯇꯧꯕ ꯌꯥꯔꯦ ꯑꯗꯒꯤ ꯂꯣꯏꯅꯃꯛ ꯁꯤꯗꯩꯗ ꯂꯣꯏ ꯌꯥꯎꯔꯦ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯁꯤꯗ ꯑꯗꯨꯝ ꯌꯦꯡꯉꯒ ꯂꯣꯏ ꯈꯪꯉꯅꯤꯀꯣ ꯑꯗꯨꯒ ꯁꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗ ꯆꯥꯔꯖꯤꯡ ꯄꯣꯏꯟ ꯁꯤꯗ 12 ꯚꯣꯜꯠꯀꯤꯀꯣ ꯑꯗꯒꯤ ꯁꯤꯗ USB ꯒꯤ ꯊꯤꯟꯐꯝ ꯌꯥꯎꯔꯤ ꯑꯗꯨꯒ ꯄꯥꯔꯀꯤꯡ ꯔꯤꯚꯔꯁ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯗ꯭ꯔꯥꯏꯚ ꯑꯗꯨꯒ ꯁꯤꯁꯦ ꯋꯥꯌꯔꯂꯦꯁ ꯆꯥꯔꯖꯤꯡ ꯀꯩꯅꯣ ꯌꯥꯎꯗꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯇꯣꯞ ꯃꯣꯗꯦꯜꯗꯤ ꯌꯥꯎꯔꯛꯀꯅꯦꯕ ꯑꯦꯝꯄꯥꯋꯔ ꯄ꯭ꯂꯁꯇ ꯌꯥꯎꯔꯛꯀꯅꯤ ꯁꯤ ꯑꯦꯝꯄꯥꯋꯔ ꯈꯛꯇꯅꯦꯕ ꯑꯦꯝꯄꯥꯋꯔ ꯄ꯭ꯂꯁꯇ 360ꯁꯨ ꯑꯣꯏꯔꯛꯀꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯑꯄꯔ ꯚꯦꯔꯤꯌꯟ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯆꯥꯔꯖꯤꯡ ꯄꯣꯏꯟꯠꯒ ꯂꯣꯏꯅꯃꯛ ꯁꯤꯗ ꯄꯤꯔꯛꯀꯅꯦꯕꯀꯣ ꯁꯤꯗꯗꯤ ꯑꯩꯈꯣꯏ ꯄꯣꯠ ꯆꯩ ꯀꯩ ꯊꯝꯐꯝ ꯂꯣꯏꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚ ꯃꯣꯗ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯗ ꯁꯤ ꯄꯥꯔꯀꯤꯡ ꯑꯗꯩ ꯔꯤꯚꯔꯁ ꯅꯣꯔꯃꯦꯜ ꯑꯗꯒꯤ ꯗ꯭ꯔꯥꯏꯚ ꯀꯣ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤꯀꯣ ꯑꯗꯨ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯏꯀꯣꯒꯤ ꯀꯣ ꯄꯤꯔꯦ ꯑꯗꯨ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠ ꯁꯨꯃꯥꯏꯅ ꯄꯤꯔꯦ ꯑꯗꯨꯒ ꯄꯥꯔꯀꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯂꯦꯛꯇ꯭ꯔꯣꯅꯤꯛ ꯄꯥꯔꯀꯤꯡ ꯕ꯭ꯔꯦꯛ ꯀꯞ ꯍꯣꯜ ꯑꯗꯩ ꯀꯞ ꯍꯣꯜꯗꯔ ꯑꯅꯤ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯑꯥꯔꯝꯔꯦꯁꯁꯨ ꯑꯗꯨꯝ ꯌꯥꯎꯖꯔꯦꯀꯣ ꯁꯤꯗꯗꯤ ꯌꯦꯡꯁꯤ ꯑꯥꯔꯝꯔꯦꯁꯁꯦ ꯁꯤ ꯍꯥꯏꯒꯠꯂꯒꯀꯣ ꯁꯨꯃꯥꯏꯅ ꯂꯩ ꯁ꯭ꯇꯣꯔꯦꯖꯁꯦ ꯃꯆꯥ ꯑꯃ ꯁꯨꯃꯥꯏꯅ ꯐꯪꯉꯦꯀꯣ ꯑꯗꯣ ꯁꯤꯅꯤ ꯑꯗꯨꯒ ꯃꯊꯛꯂꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯄꯦꯁꯦꯟꯖꯔꯒꯤ ꯑꯦꯌꯔꯕꯦꯒ ꯑꯣꯄꯟ ꯇꯧꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯒꯤ SOS ꯑꯗꯒꯤ ꯋꯥꯟ ꯕꯇꯟ ꯀꯣꯜ ꯇꯧꯕꯒꯤꯁꯨ ꯑꯗꯨꯝ ꯂꯣꯏ ꯂꯩꯔꯦ ꯑꯗꯩ LEDꯗ ꯂꯥꯏꯠ ꯂꯩꯖꯔꯦ ꯁꯤꯗ ꯑꯣꯇꯣ ꯗꯤꯃꯤꯡ ꯑꯣꯏꯔꯦ IRBMꯁꯤꯁꯨ ꯀꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯁꯤꯗ ꯑꯗꯨꯝ ꯃꯤꯔꯔ ꯌꯥꯎꯔꯦꯀꯣ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯟꯒꯤ ꯗ꯭राꯏꯚꯔꯒꯤ ꯁꯥꯏꯠꯇꯒꯤ ꯎꯕ ꯑꯃꯗꯤ ꯃꯥꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯐꯤꯆꯔꯁꯤꯡꯁꯦ ꯑꯗꯩ ꯁꯤꯗ ꯑꯩꯈꯣꯏ ꯄꯦꯗꯜ ꯁꯤꯐꯇꯔꯁꯨ ꯌꯥꯎꯔꯤꯀꯣ ꯁꯤꯗ ꯑꯗꯣ ꯑꯃꯨꯛ ꯑꯩ ꯑꯃꯨꯛ ꯃꯅꯤꯡꯗ ꯀꯥꯔꯒ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯃꯅꯤꯡꯗꯁꯨ ꯀꯃꯥꯏꯅ ꯀꯩ ꯑꯣꯐꯔ ꯇꯧꯒꯦ ꯍꯥꯏꯕꯁꯨ ꯌꯦꯡꯉꯒ ꯈꯪꯒꯅꯤꯀꯣ ꯁꯤꯃꯨꯛ ꯃꯅꯤꯡꯂꯣꯝꯗ ꯑꯃꯨꯛ ꯌꯦꯡꯁꯦ ꯃꯅꯤꯡꯒꯤ ꯀꯩꯅꯣꯁꯦ ꯑꯃꯨꯛ ꯀꯥꯔꯒ ꯌꯦꯡꯒꯦ ꯃꯅꯤꯡꯒꯤ ꯀꯩꯅꯣꯁꯦ ꯀꯌꯥꯝ ꯑꯩꯈꯣꯏꯒꯤ ꯆꯦꯟꯖꯦꯁꯁꯦ ꯂꯩꯕ꯭ꯔꯥ ꯑꯗꯩ ꯕꯣꯇꯜ ꯍꯣꯜꯗꯔꯁꯨ ꯂꯣꯏ ꯆꯞ ꯃꯥꯟꯅꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒ ꯑꯗꯨ ꯁꯤꯒꯤ ꯀꯩꯅꯣꯁꯤꯃꯗꯤ ꯈꯤꯇꯪ ꯈꯦꯠꯅꯔꯦ ꯁꯤꯜꯚꯔꯗ ꯌꯥꯎꯔꯦꯕꯀꯣ ꯁꯤꯒꯤ ꯁꯤꯠꯀꯤ ꯑꯩꯈꯣꯏꯒꯤ ꯊꯥꯏ ꯁꯞꯄꯣꯔꯠ ꯌꯥꯝ ꯐꯖꯅ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯉꯦꯀꯣ ꯁꯤꯗ ꯑꯩ ꯌꯦꯡꯕꯗ ꯑꯗꯨꯝ ꯈꯪꯉꯦ ꯁꯥꯏꯠ ꯁꯞꯄꯣꯔꯠ ꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯁꯤꯠꯀꯤ ꯔꯤꯀ꯭ꯂꯥꯏꯟꯁꯤꯁꯨ ꯑꯗꯨꯝ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯅ ꯐꯖꯅ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯣꯡ ꯔꯥꯏꯠ ꯆꯠꯄ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯗ ꯋꯥꯕꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣꯗꯣ ꯑꯗꯨꯃ ꯀꯩꯁꯨ ꯈꯤꯇꯪ ꯐꯒꯗꯧ ꯃꯥꯜꯂꯦꯀꯣ ꯑꯗꯒꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯠ ꯍꯦꯗ ꯔꯦꯁ ꯑꯅꯤ ꯌꯥꯎꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗ ꯑꯥꯔꯝꯔꯦꯁ ꯌꯥꯎꯔꯦ ꯑꯥꯔꯝꯔꯦꯁꯁꯦ ꯌꯦꯡꯁꯤꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏ ꯀꯞ ꯍꯣꯜꯗꯔꯗꯤ ꯑꯃꯨꯛ ꯁꯤꯗ ꯑꯗꯨꯝ ꯌꯥꯎꯗꯕꯀꯣ ꯑꯗꯩ ꯀꯥꯈꯠꯂꯒ ꯍꯥꯏꯐꯦꯠ ꯌꯦꯡꯁꯤꯀꯣ ꯃꯥꯒꯤ ꯂꯦꯛ ꯔꯨꯝꯒꯁꯦ ꯀꯌꯥꯝ ꯂꯩ ꯈꯣꯠꯀꯦ ꯍꯥꯏꯕꯗꯣ ꯌꯦꯡꯁꯤꯀꯣ ꯁꯤꯅꯤ ꯃꯥꯒꯤ ꯑꯩ ꯃꯃꯥꯡꯁꯦ ꯑꯗꯨꯝ ꯑꯩ ꯑꯦꯗꯖꯁ ꯐꯖꯅ ꯊꯝꯂꯝꯃꯦꯀꯣ ꯑꯗꯨꯒ ꯂꯦꯛ ꯔꯨꯝ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯂꯩꯀꯣ ꯁꯤꯁꯨ ꯑꯗꯨꯝ ꯂꯩ ꯑꯗꯨꯒ ꯁꯤꯗ ꯍꯝꯁꯦ ꯃꯌꯥꯏꯒꯤ ꯃꯤꯗꯜ ꯄꯦꯁꯦꯟꯖꯔꯒꯤꯁꯤꯗ ꯃꯌꯥꯏꯁꯤꯗ ꯍꯝꯅꯦꯁꯁꯦ ꯑꯗꯨ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯔꯦꯀꯣ ꯁꯤꯗꯗꯤ ꯑꯗꯨꯒ ꯁꯤꯗꯁꯨ ꯀꯩꯅꯣ ꯈꯨꯠ ꯄꯥꯏꯐꯝ ꯄꯥꯜꯂꯦ ꯑꯗꯨꯒ ꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗꯒꯤ ꯎꯕ ꯁꯨꯃꯥꯏꯅ ꯎꯒꯅꯤꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯒꯤ ꯍꯦꯠ ꯔꯨꯝꯁꯤꯁꯨ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯁꯤꯁꯨ ꯑꯗꯨꯝ ꯗꯤꯁꯦꯟ ꯑꯣꯏꯀꯣ ꯑꯗꯨꯒ ꯁꯤ ꯃꯌꯥꯏꯒꯤꯁꯤꯗꯗꯤ ꯀꯩꯅꯣ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯒ ꯁꯤꯠꯁꯦ ꯑꯩꯈꯣꯏꯒꯤ ꯔꯦꯔ ꯄꯦꯁꯦꯟꯖꯔꯒꯤ ꯑꯍꯨꯝꯃꯛ 3 ꯄꯣꯏꯟꯠ ꯑꯗꯨꯝ ꯌꯥꯎꯔꯦꯕ ꯑꯗꯨꯒ ꯃꯤ ꯑꯍꯨꯝ ꯐꯝꯕꯕꯨꯗꯤ ꯈꯤꯇꯪ ꯆꯤꯟꯒꯅꯤꯀꯣ ꯑꯗꯨꯒ ꯅꯦꯛꯁꯟꯗꯅ ꯈꯤꯇꯪ ꯃꯔꯥꯡ ꯀꯥꯏꯔꯦ ꯑꯁꯤꯗꯗꯤ ꯈꯤꯇꯪ ꯆꯤꯟꯒꯅꯤꯀꯣ
ꯑꯗꯨꯒ ꯁꯤꯗ ꯃꯌꯥꯏꯗ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯊꯝꯅꯅꯕ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁ ꯃꯆꯥ ꯑꯃ ꯁꯤꯗ ꯃꯌꯥꯏꯗꯕꯨꯗꯤ ꯐꯪꯉꯦꯀꯣ ꯑꯗꯨ ꯃꯦꯒꯖꯤꯟ ꯍꯣꯜꯗꯔ ꯁꯨꯃꯥꯏꯅ ꯌꯥꯎꯋꯦꯀꯣ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯒꯥꯔꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯚꯦꯔꯤꯌꯟꯁꯦ ꯃꯈꯜ ꯑꯅꯤꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯔꯣꯡ ꯔꯦꯟꯖꯇ ꯐꯪꯕ ꯑꯃꯒ ꯈꯤꯇꯪ ꯁꯤꯅ ꯈꯤꯇꯪ ꯅꯦꯝꯃꯦꯕꯀꯣ ꯁꯤꯅ ꯑꯩꯈꯣꯏꯒꯤ 400 kayano 400 something sumaina phangbanebako aduga amaduna amuk 315 muki chang phangebo adagi amaduna amuk khoi gi side sunroof ko lo yawakanebako aduga sigi mayai siju khoi gi sida khoi phone gi charging pad ka su loimak wireless charging point do aduga su loi phangebo lere magi boot space ko adum disen oi yeng do magi keno space aduga sida mo khoi gi ken oi do 60/40 split oi jo ado good reading lem sida lejare de ko ki yaw re ba aduga magi spare part ke hapam mena se lere smile lege partial trace smile lege ado sina khoi gi yumda khoi gi charging point setup tongna na ba keno ni ko magi mahot masai sin thos de taking tor yaw re ba sini LED ko yaw re tam shell fans ka dum sing di samana re maruina maning gi look sabata smile lege the fogger the wiper adi high contrast problem is something that so yaw je samana re aduga ki sigi hoi mathangi hoi next my variant amado ai mathangi video dai phasana details adugi hapa age aduga yeminar se do sigi se makal hoi range se makal manado adongi apamba requirement ni matungina dum lobi ko adugi sigi price jo dum screen dum hapsara ga adu myam dai thomodam de sit da social phabi ga ni ko aduga agai masaton helmet social toubiyu sigi price sum messenger ge do myam any query sigi matang da hang the later so description so my contact number hapsan jarang ga da contact tawira ga dum tana view ko sigi this sum messenger ge video se ko